Haiba Manipur ki rang si bar sakana adumak sanaduna leibani habi wafum si leiba Manipur ki praja sing si kari karamba maikai da puri bano habi khangba ngamda makoi da sananing mung da sanabi phima makak leiba si sigi film da sumaina sum leiba taragadi Manipur ki tungi laibak si kari film da lakadage haiba acho wahang ma oirakpada tawi tamukiran kari ena thamingi tamukilangi wakalonda Aujusina bukumana thambi wafum da wahang du manu da pa dum yawe nai thamjage tentang aduga maram di kai gino hai kanda Manipur ki future hojik leiba habi hojik leiba situation se dum continue to roga matam graga tam tham agadi ai ko ki future se subai leitre then ai ko ki elected representative leiba ki wahan thok leitre then even elected representative singna magi administrative failure na constitutional failure oi haina constitution ki provision manung da article 356 applied toroga ngasi president rule na thambe manung si ki wahan thok leitre na ai thamjaningi maram di kai gino hai kanda ai ko citizen singna phangingi ba citizen singna sik toriba pami upor me ang ngasi udabni na ai ko future leitre hai tabne maram di swai da ai ko ki mamang da ai ko ngasi fawda Indian Union the 1949 da merged to matung da merger agreement signed da merged to matung da ai ko ki tasena hariga di ai ko ki Indian constitution gi manung da lei ba pot mayam sing se as a citizen of India ai ko enjoy tawgani ai ko madugi mayam sing do loina madugi phangani madugi chaingap sing do haiba matam da hoji ti ai ko supang phangna lei ba kumbani aduna supang phangna lei ba se ngasi di ai ko kari gino hai kumna nei na matam da ai ko Indian Union da merged to gi ngasi sahi kya sure decade kya fare sigi matam da hongna hen ko gina merged to gi matam da ngasi ba da la ke ba lengak sasan singi lengak wi sing makoi gi oriba makoi gi pandam natraga makoi torumba yalam ba bot mayam saling tisana praja sing gi yatabra natraga na constitution gi leiba provision mayam sing makoi ko na nadra ra hai gi pot amaka ekoi praja sing ngasi di u ba pangi adra sum bot mayam ji sum khata na ekoi ta sing na haraga di even photo kapam dai da meeting torom dai da mamang thoga ta koi mang tharaga photo khabari ya hong na tholokpa leba miyang mi hut amoina mi hut sing duna tawda ba thabak pandam natraga praja sing na kari khali habidi udaba suma pot mayam amana pikthala boi pot lakpa then leba miyang ge thabak afaba tawjaning ba leba miyang ge tawdo mayam amana ngasi di namtharaga thamna honarakpa then koi ta sing na haraga di tungi future of Manipur, then idea of Manipur, natraga Manipur gi territory gi matang, natraga Manipur gi lei ba yel fruit kangruk mayam puna mag ikogi indigenous people mayam dina karam na lei minara me kamaina mukhana madu peace to restore to sigi na khanma mayam duna namjil laga thamna ba hona ba then masa gi aning ba pamba masa gi wakal da magi aning ba pamba thabak to katar pa to sina maram warakanda ngasi ko gi future si udre haiba potsi amayek sengi then first and foremost duty of an elected representative kari no wane ko na toina haija matam da to protect the dignity of the house kai no adu di hai kanda ko to protect life and property of common people or innocent civilian people sing sigini haiba potsi ngasi di as an elected madugi potu kaw gi ba then hujik koi president rule lai re haiba matam da su makoi still they are MLAs makoi MLA mayam oi dum member ni moi elected kainoni assembly sigi Manipur assembly sigi have posi kaw idana masa gi even tawguda ba thabak thogdang mayam singsi vote leptringai da vote lepna hona ba matam da makoina toromba pot mayam singsi ngasi di madu tawbu urakta aduna makoi gi pot chumba mayam zatharak poduna masagi role responsibility duties mayam do kaw abdina praja singsi ngasi di praja singsi chamam na ba sangsara madanga se di tawhallaga tasena manglak na mayam ngasi di mangphang no do mang mayam manghan badong na thammaga ngasi thammadong thammani aduna sigi pot mayam se ngasi democracy gi ara election baruga election president khanbagi madugi wahan tok le trabina praja sing su khochang praja mayam su magi opinion magi wakalon thamki matamda ngasai gi elected singi mathakta natragana any so called administrators singi mathakta bureaucrat officials singi mathakta masigi tongan wafam mayam ma paishauna na ngasi thamai ba pot mayam se sida makoina makti sawam thoktabani maramdi achumba asengmani masi praja sina thamai se haibase khallakana koise gitang ikai ba khangba pot orgadi khangai khangbadi yam yarabane na ai thamjaningi ana khangaktabani na ikai khangdabagi hidak laike araga mai saun topagi potning sathar ise then politics is not a dirty game where politician plays it dirtily aduna maram warakana politics yana nuai da dirty game ne ubne habase makoi shumba sing one money then so I think ko na diapers and a politician
need to be changed very frequently and highly easy aduna aikoina change to pamba aro change pana torogasu aikoi ta sengna haragadi gari do change to thokosu driver do homdragadi dum iman man ba poni Manipur ki system is maina lai aduna aikoi ta sengna anoba lenga anoba sasan anoba Manipur ma natra awon ba Manipur ma porno khona badi aikoi ngasadi miyam su mire mikal abadi pot ahum sigi khanba nainabada yamna kupna kok thadana then ekoi ta sengna paisa changhandana loinana amadi ekoi ta sengna ekoi isagi oiba voting right natraga ekoina elected ama oina khangadru mayam singsi khanba matamda yamna pukning wakhal sangna aduga ekoi isagi oiba potsi sel kharana mantiknaraga yomthokta bida ekoi ngasidi khannaba khonaba hot iramdam ifruk izati masi kanjaba ngamgodaba masigi damakta khanba thawai thadu yaina khanba mi misak singna kanano aduga masida miyang yoiba thabak tawba natra miyang gi mihut oining bagi wakhallol ilchindna hien gidna madugi maikhum uplakanda praja miyang da utchai bisa kana no adagi assembly haiba pochi karino assembly da mokoi kari tobum thui assembly pifam tha taruk taruk to phamgo do mifam singsida assembly gumbam da wahang amada mangamdraba wafam amada bukhatpa ngamdraba assembly da phammaga uiraga natraga no da present oidraba kangu duna miyang gi mihut kamaina ohella ibno ai koina haibaze aikoi gi idral yaugi haibaze aikoi jo aikoi gi responsibility do aikoi fix to mo mathau tai masigi potse aduga aikoi isana isagi iral ya sabu mathau tai aduga amu awon ba khunai ma porpu matam dadi India gi constitution India gi law India gi ledo parliament natraga assembly da laigado pa mayam lawmakers sing sigi dai ta se aikoi innocent common people civilian aikoi ju ngasidi aware oi mathau tai haibase ngasigi surol aikoi na kangau dragadi tungi surol na ngasigi surol aikoi se tin sipam natraga yamna thina ngangnabam natraga aikoi gi khongdapam aduga aikoi gi jaga image amat ledo do film da la pani ano sigi pot mayam sida ngasidi aikoina amuka anis anna hajar kanda hoji aina hijaba wapam mikhal mire amade mihut aiba pot se question lagtre hoji lakhibi ai popular government lakhidebi ai president rule extend torkibi ai adugo aikoina hajabadi president rule se hoji sahi phaga da base question lagtre February gi trom doidani adugo mayam na khanari before 13 February 2026 there might be a new popular government in the state again, but adubu madu lakhi banata lakta tunu wapam mathamraga makha tarakpa koi 27 gi adru election pangthok khra banata si matung da pangthok da basing dadi ekoina hariba mikal mire nuthi yengma matamda ekoi tasengna magi full dedication adu praja mayam da magi responsibility do kaino masakhangna takpa ngamba masagi thabak tawbu ngamba poto madumba pot amakhak madugi dakar oi ai ngarang kaino da social media page amak thengnai karai lomgino president amakhak ma adum doctor yeng masapra matam da ki lepaga mayam arti yengi aruga ari ba gari beetles gari ari ba matunga masa matum thoruga chali security su lawte ma president amakhak then magi retire taw matungda magi adum magi hanagi farm house taruga laiki aragi maki matamda employment generation si more than 70% plus hana kano leramba singdu mana increase ta holami adugumba leba miyangi madugi mihut oiba taragade adumaina acham mirai kai daba ngasagi senja chumja pam daba aruga taseng hari kathu okanda ai miyangi thabak torongge haiba khangadaba mi kharadi ekoi elected singi marta yahon mathau tai natadana masagi maran mathum lepnaba masa wazau ngangnaba gari to ngoi AC room da phammaga taseng haigadi khobi lan tawraga swai dai koi gi mayam wari tari mayam singsigi awaba mayam tu ubidana yal thoga wazau ngam mayam gi adugumba mapham ama adumba chakta mama ekoi assembly oilagadi ekoi taseng haigadi koi chakot pamanaba khunai amadi propanga moi praja singi grievances kadumada ningba thunganba ngamoi aduna ekoi yamna kupna ekoi gi mihut sing aduga mirep sinsi sumaina puthokpa matamda su ekoina tasengna aki tu zumba amata fawgana ekoida phana ki han khang balairaga su ai apamba ai aningba pot da ekoina afaba makalgi elect kano singsi elected representative sing choose to matamda madum bamusu mathau tai summa mayam sigi sorak pudana yamna weekend or pudana no ekoi swai Manipur gi ekoi administration nadaga any pot ta fail era kanda ngasi de ekoi malim gi jaga am tongadaba tadaba wafam buffer zone then ekoi resettlement gi matangda puruk kanglup amana yaro yana tingaga what central of the state pangtharaga like tawba then swai da ekoi gi taseng elected and like kangu sing ngasi suspension da makoi gi dum power da like haraga ju they are still elected common people among manaraga su makoina vote lepa horpa vote lep tringai da miyam da makhut lo naraga miyam gi seba phangan biu miyam gi awaba polum pujage
ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯒꯦꯅ ꯋꯥꯁꯛꯇꯅ ꯈꯣꯠꯇꯅ ꯀꯞꯇꯅ ꯃꯈꯣꯡ ꯀꯣꯟꯅ ꯂꯥꯎꯅ ꯍꯥꯏꯖꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯉꯁꯤꯗꯤ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯗꯨꯒꯨꯝꯕ ꯃꯄꯨ ꯁꯥꯔꯒ ꯑꯇꯩꯅ ꯃꯅꯥꯏꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇ ꯂꯥꯛꯏꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯟꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯪ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯗꯨꯒꯨꯝꯕ ꯍꯩꯇ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯆꯩꯔꯥꯛ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯇꯁꯦꯡꯅ ꯑꯦꯂꯦꯛꯇꯦꯠꯁꯤ ꯑꯣꯏꯍꯟꯗ꯭ꯔ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯦꯡꯕ ꯆꯩꯔꯥꯛꯇꯨ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ